State Asida mahoushagum Tangdu Leitana leiba ngamnaba Youth of Manipur gi naha singna Khul Khul sing Chattuna Pukmen Paomennakhre sharuk oina ngasi Ramji Kabui Khul Kakhulong amadi Namdulong naching Khul sing da Chattuna mapham adugi naha amadi ahal singa unnaduna Pukmen Paomennakhre Youth of Manipur gi yamlaba naha sing ahanbada Ramji Kabui Khul da Chattuna Khul adugi naha amadi ahal sing unnaduna wari sanaki Matungda Kakhulong da Chattuna Kakhulong Youth Committee gi thaupuba singa unnaduna Pukmen Paomennakhre Tongan ba Khul sing da Chattuna wari sanakhiba adugi matangda Youth of Manipur gi naha amana hai Youth of Manipur na changseleba khongjang gi saruk amoina kabui ichilenau singi Khul Khul da Chattuna Pukmen Paomennakhre State Asida Tangdu Leitaba hanjilaknaba ching amasung tamgi naha sing punsinduna Tangdu Leitaba purangnaba honasi hainasu makna phongdoki Hojik changchaliba akhoi Youth of Manipur gi non violence oba movement sigi matung tarapoina akhoi hojik akhoi nagagi sinlausing kabui gi sinlausing gi akhoi Khul Khul changduna akhoi unnaduna akhoi Pukmen Paomennakhre haitare akhoi mangda tungda akhoi nungaina da mayama pullaga lakminaro mayam akhoi tungoinaram laga akhoi history mayam da akhoi yeknabani khopani akhoi amang aseng akhoi khaibiram mayam du loimak tungoinaram laga punna punchil laga akhoi peace oina laknaba peace oina movement nama akoina sagachabni adra akoi Khul Khul da leibiriba akoi isil naw mayam akoi singmi isil naw mayam haitare singmi isil naw mayam gi akoi youth chingchika akoi ga punna kucham naraga akoi punna peace poroknaba slogan ama lawmina si haibagi akoi Pukmen Paomennakhre chachabani ngasigi akoi khongthangsi Youth of Manipur na laukalakliba khongthang asike matangda Kakhulong Development Committee gi Vice President Gaipujai Gonmai na hai Youth of Manipur na State Asida Tangdu Leitaba purangnaba Khul Khul sing da Chattuna Pukmen Paomennakhre wakhal phaudokminabasi yamna faba khongthang amane khongthang asi Kakhulong gi khunmi singna mapung phana sawatle thamari helaklaba irang asi loishina bohonabada achaubu mateng ama oinaba Khul Khul sing da Chattuna wari sanabagi khongthang ama lokhalakliba ase yamna phaba khongthang amane Youth of Manipur na thangsilakliba khongthang asida Manipur da leiba Kabui Khul Humfutara mathoi romgi khunmi singna mapung phana sawatkani haibagi thajabasu lei haina makna makhatana phongdokhi Ayamba leiriba khoi kun 71 villages su ayamba makai se peace ti hairiba peace se conflict leiriba lotion da base khoi ayamba full support pi gdo mali hairiba khoi hojik Youth of Manipur na chatlaga khoi asigi irang se demthaningai gi damakta tawriba pot se khoi Kakhulong side gi yamna nungaiba amasung hairiba wanariba khoi leiriba khoi valley da leiriba makai su ayamba community miyam khoi ayamba wanariba se masi peace thubada akhoi Kakhulong kungi leiriba mi singnasu masigi Youth of Manipur na changchaliba pot se akhoi ayamba khoi support toge amasung cooperation pdi famse tetangna dum haijamani